Thoibi Rasta yenglaga Daras ai chalo ai Ras na laukhalai yare chalo Thoibi su wa makha taramdana tung hanna yengduna chatkirami Thoibi chatkraba matung Ras Bridget ki manakta changsilai Ras na nangina mingdu kayaba Bridget maru lukthaduna kiruk yenglaga khumai Bridget haiba kaidena thobaldagine ai wa haige no exam si karam kanda tawni hai Bridget na February da kayam paba loire khara pare good exam kuidrabane hojik noina karan tawba yaba matam nati haibasidi nang khangbra khange aduna ko hojik wachoi ngangba yadi ai thoibigi mabungni matung manau sigumba wase taraaba uraaba aibu phatte hainu ko namangda tariba nathosingdo aduda hana mai onsinko gyan taraba aina aise tare dada yare chalo Bridget su kiboi lakpoi prabrak chatkre Rasu sura sangba ma hondokladuna gari manakta lai Sanato mana kaino kaidorino adu kuiridubo Ras kumde gari da fatka khatuna start tawi Sanato mana bazar sang kisi haiba natro Ras na yumda jalase si hairaga gari su thauba hawi Thoibi su khangi Ras ki maongdu mahak sauri haiba ma khangi wa machet amata ngangde tumina tasinduna phammi asumna makoi mayum yauri gari dagi he kumthabaga Ras tu walang amata nganglamdana imungda prap changkirami Ras ki maongdu Thoibiga Sanato magadu haifet yengnei wadi ngangnade Sanato mana sese bag si pairo ai wear bag sa pusin birage hoi posting du thangzin baloiraduna Sanatomba mahaki kada changai Ras leiramdabaduda koiti thirai laptakna maningi ingkolda famduna leibadu urai Ras ki maithongda karigumba ama leire haibasi khangladuna ngahak wakhal tawi adudagi machanupi bu kaurai Thoibe nang kaida lege tamo kedaurage Sanatombana nang darase masai makok chi ena haikibane masa se ingbana orambasu yai nang chado kap amata piro zodana chado thadi khara su sagat kane hoi chalo piro ro Thoibi su cha kap ama pairaduna Ras na leiriba adomda lai Ras ta kauba sungamdana tumina leptuna lai madu ubada Ras na khondu khitang kantakna kaino kai leiraga Thoibi peri khumlai tamona cha piro chona thangning de pusin kro tamona mukchaini ye kai lok chaidano nupa ga wari sanabadi chaidraga Ras ki waduda Thoibi du mapukning nusirakduna mapi edu takna sintharai aduga takna hairai Daras ai ngasai do mana namdana phabane tamo leibei wasu kana ngangningdaba adugine sauno Daras Ras onthokduna tumina lei Thoibina makha tarai Daras aina hoba natteba mado anam yam kalle ai di yaroina dum haye mana sumta ine Daras ai maga koinaba natteba thajadraga chanbidango ma chakho wala kaniye aina nang boarding da thamida irang tongnaba thamba natte guide kitang do issue fangadrana nangonda kanawna haiduna thamkibane Daras ai irang tawdiye yara khange ai noina sanari bawari do noina ta howe nang nupa do yadawri ne ha nang ko ye khaliba condition ga yam tham leiramine Daras mado direct ka shu yogdabane mana ngamwi khanbagi ai haibane nang na khangbiriba ha saubadagi ma ngamari kamdawba nang koina dawri sini ne sidi Daras na thoanbane Ras ngakna Thoibida onsilai kaibo aina kaidawraba Daras na kharangan haibiramladi si thokidro aina Bridgetta
ꯍꯦꯛ ꯍꯥꯏꯈꯤꯕꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯅꯤ ꯗꯥꯔꯥꯁꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈ꯭ꯔꯤꯗꯣ ꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯥꯏ ꯁꯤ ꯑꯉꯥꯡꯁꯤ ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯂꯤꯅꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯅꯍꯥꯟꯈꯩ ꯋꯥꯆꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯡꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯁꯣꯝꯗ ꯋꯥ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯅꯦ ꯑꯗꯒꯤ ꯑꯩꯁꯨ ꯊꯥꯖꯔꯦ ꯅꯪꯉꯣꯟꯗ ꯂꯦꯞꯄꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯅꯦ ꯃꯤ ꯑꯩꯅ ꯀꯣꯏꯔꯨꯕꯁꯤ ꯃꯉꯥꯏ ꯀꯣꯏꯗ꯭ꯔꯒ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯀꯩ ꯗꯥꯔꯥꯁ ꯅꯪꯁꯤ ꯌꯥꯝ ꯄꯛꯇꯦꯕꯣ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ ꯑꯦ ꯁꯦ ꯆꯥꯁꯦ ꯊꯛꯇꯣꯏ ꯑꯣꯏꯔꯗꯤ ꯂꯧꯍꯧꯔꯣ ꯊꯛꯑꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩ ꯆꯪꯉꯒꯦ ꯑꯩ ꯊꯦꯡꯉꯦꯕ ꯅꯪ ꯀꯥꯏꯗ ꯆꯠꯇꯧ ꯂꯩꯒꯦ ꯑꯗꯨꯛ ꯌꯥꯝ ꯊꯨꯔꯤꯗꯨꯅ ꯊꯕꯛ ꯌꯥꯝ ꯂꯩ ꯀꯔꯤ ꯊꯕꯛ ꯍꯪꯉꯦ ꯁꯤꯁꯨ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯍꯣ ꯅꯨꯄꯤꯒꯤ ꯊꯕꯛ ꯐꯔꯦ ꯃꯤꯁꯤ ꯑꯣꯏꯗꯦ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯔꯥꯖꯇꯨ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯖꯤꯜꯂꯝꯃꯤ ꯔꯥꯖꯅ ꯑꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣꯗꯅ ꯀꯩꯒꯤꯅꯣ ꯆꯥꯁꯦ ꯑꯩ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯊꯛꯀꯦ ꯏꯁ ꯉꯁꯥꯏꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯅ ꯊꯛꯑꯣꯏ ꯄꯨꯁꯤꯟꯈ꯭ꯔꯣ ꯀꯥꯏꯅꯒ ꯂꯥꯎꯔꯛꯇꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯛꯀꯦ ꯀꯥꯏꯅ ꯐꯨꯠꯅꯤꯡꯕꯅ ꯈꯨꯠꯀꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯍꯦ ꯑꯣ ꯊꯛꯑꯅꯨ ꯍꯥꯏꯔꯣ ꯍꯥꯏꯗꯦꯀꯣ ꯑꯩ ꯍꯥꯏꯗꯦ ꯁꯦ ꯆꯥ ꯁꯤꯅꯤ ꯑꯉꯥꯡꯅ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯆꯥꯗꯨ ꯂꯧꯔꯒ ꯁꯤꯞ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯤꯡꯏ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯤꯖꯤꯠꯇꯣ ꯀꯩꯗꯧꯔꯤꯅꯣ ꯁꯅꯥꯇꯣꯝꯕꯒ ꯅꯪꯒ ꯊꯣꯔꯛꯃꯤꯟꯅꯩ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯒ ꯊꯣꯔꯛꯄꯅꯦ ꯑꯗꯨꯒ ꯃꯥꯅ ꯅꯣꯠꯕꯨꯛ ꯂꯧꯋꯤꯅ ꯀꯩꯅꯣꯝ ꯇꯥꯛꯍꯟꯒꯦ ꯀꯥꯏ ꯍꯥꯏꯖꯤꯜꯂꯒ ꯈꯥꯝꯃꯤꯅꯦ ꯑꯩꯁꯨ ꯐꯖꯗꯕꯗꯒꯤ ꯑꯗꯨꯛ ꯂꯧꯍꯧꯕꯩ ꯋꯥꯅꯤ ꯃꯥ ꯁ꯭ꯀꯨꯜ ꯂꯣꯏꯕꯗꯨꯗꯅꯦ ꯅꯥꯜꯂꯝꯗ꯭ꯔꯗꯤꯀꯣ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯗꯣ ꯗꯥꯔꯥꯁꯅ ꯀꯃꯥꯏꯅꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤꯗꯣ ꯍꯩꯔꯣ ꯃꯥꯡꯕ ꯍꯩꯕꯅꯦ ꯑꯗꯨꯅ ꯁꯠ ꯃꯥꯡꯉꯒ ꯂꯥꯛꯏꯅꯦ ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯑꯩ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯤꯗꯣ ꯍꯥ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯃꯥꯅ ꯀꯥꯔꯟ ꯇꯥꯔꯛꯑꯦ ꯑꯗꯣ ꯊꯣꯏꯕꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯃꯤꯠꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯑꯗꯣ ꯗꯥꯔꯥꯁ ꯆꯟꯕꯤꯗꯣ ꯆꯥꯛꯀꯧꯕ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯦ ꯆꯟꯕꯤ ꯍꯥꯏꯗꯤ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯊꯤꯜꯂꯨꯕꯗꯨꯔꯣ ꯍꯣꯏ ꯃꯥꯅꯦ ꯐꯔꯦꯅꯦ ꯁꯤꯗ ꯄꯨꯟꯅ ꯆꯥꯔꯁꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯕꯖꯥꯔꯗ ꯆꯠꯂꯨꯁꯤꯀꯣ ꯀꯩꯗꯧꯕ ꯏꯆꯦ ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗꯁꯨ ꯆꯪꯉꯛꯁꯤ ꯗꯥꯔꯥꯁ ꯅꯪ ꯊꯕꯛ ꯇꯧꯔꯕ ꯇꯧꯔꯦ ꯑꯌꯥ ꯀꯩ ꯊꯕꯛꯅꯣ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯍꯌꯦꯡꯗꯤ ꯇꯜꯂꯦ ꯀꯣꯟꯅ ꯆꯠꯁꯦꯕ ꯅꯣꯡꯃꯀꯣ ꯍꯣꯏ ꯀꯣꯟꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯨꯝ ꯐ꯭ꯔꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯁꯤꯟꯕꯅꯤꯗ ꯄ꯭ꯔꯥꯏꯚꯦꯠꯇꯅꯦ ꯁꯤꯟꯊꯥ ꯃꯣꯇꯣꯔ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠ ꯀꯝꯄꯅꯤꯗ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯀꯔꯤ ꯊꯕꯛꯅꯣ ꯘꯔꯤꯒꯤꯅꯦ ꯘꯔꯤ ꯀꯔꯕꯥꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯥꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯁꯠ ꯂꯦꯞꯇꯨꯅ ꯔꯥꯖꯇ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯆꯠꯂꯣ ꯌꯥꯔꯦ ꯗꯥꯔꯥꯁ ꯀꯩꯗꯧꯔꯒꯦ ꯅꯪꯁꯤ ꯌꯥꯝ ꯐꯖꯕ ꯉꯁꯤꯗꯤꯅꯦ ꯂꯩꯁꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨ ꯌꯦꯡꯅꯤꯡꯗꯅ ꯀꯧꯕꯅꯦ ꯀꯥꯔꯟꯗꯤꯕ ꯑꯩ ꯆꯪꯉꯦꯀꯣ ꯔꯥꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯉꯁꯥꯏꯗꯒꯤ ꯃꯆꯟꯒ ꯔꯥꯖꯀꯒꯤ ꯂꯤꯂꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥꯇꯣꯝꯕꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯉꯁꯤ ꯍꯤꯌꯥꯡꯒꯩꯒꯤ ꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯧꯕꯤꯁꯨ ꯆꯥꯛꯈꯨꯝ ꯆꯪꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯅꯥꯇꯣꯝꯕꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯣꯏꯕꯤꯅ ꯈꯖꯤꯡ ꯆꯣꯡꯕ ꯃꯈꯩ ꯊꯕꯛ ꯃꯌꯥꯝꯗꯨ ꯅꯣꯝ ꯅꯣꯝꯗꯅ ꯂꯣꯏꯁꯤꯟꯕꯗꯨ ꯎꯕꯗ ꯂꯛꯅꯔꯛꯏ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯑꯩꯒꯤ ꯏꯆꯟ ꯊꯣꯏꯕꯤꯁꯤꯗꯤ ꯉꯁꯤꯗꯤ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯗ ꯇꯥꯃꯣ ꯋꯥꯆꯣ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯁꯦ ꯆꯠꯂꯣ ꯕ꯭ꯔꯁꯀꯗꯣ ꯇꯧꯊꯣꯛꯎꯔꯣ ꯅꯠꯇꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯉꯁꯤ ꯌꯥꯍꯧ ꯑꯁꯨꯛ ꯌꯥꯝ ꯉꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯊꯕꯛ ꯌꯥꯝꯃꯤꯁꯤꯗꯤ ꯑꯗꯨꯏꯅꯦ ꯇꯥꯃꯣ ꯆꯠꯂꯣꯕ ꯉꯥꯒꯗꯣ ꯂꯩꯔꯨꯔꯣꯕ ꯆꯥꯛ ꯊꯦꯡꯉꯅꯤ ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯕꯅꯦ ꯃꯤ ꯀꯌꯥꯅꯣꯅꯦ ꯆꯥꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ 3ꯅꯦ ꯅꯦꯅꯦꯅꯦ ꯑꯉꯥꯡ 2ꯅꯦ ꯆꯟꯕꯤꯅꯦ ꯆꯦ ꯑꯟꯖꯂꯤ ꯑꯗꯒꯤ ꯗꯥꯔꯥꯁ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯣ ꯉꯔꯥꯡ ꯈꯪꯗꯦ ꯋꯥꯔꯤꯒ ꯃꯥꯒ ꯑꯗꯨꯝ ꯁꯥꯟꯅꯩ
ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯍꯪꯉꯛꯏꯅꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗꯤꯌꯦ ꯃꯥ ꯂꯥꯛꯑꯁꯨ ꯀꯥꯏꯗꯦꯁꯦ ꯉꯥꯗꯣ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯣꯡꯉꯁꯦ ꯁꯅꯥꯇꯣꯝꯕ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯃꯥꯒ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯄꯦꯜꯂ ꯄꯣꯠꯅꯤꯗ ꯑꯩ ꯇꯥꯃꯣ ꯌꯥꯝ ꯆꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯂꯦꯝꯕꯗꯣ ꯄꯥꯝꯃꯨꯏꯌꯦ ꯂꯦꯝꯍꯟꯕ ꯐꯠꯇꯦ ꯌꯥꯔꯦꯍꯦ ꯍꯩꯅꯨ ꯇꯔꯦꯡꯅꯤ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯅꯊꯧꯗꯣ ꯂꯣꯏꯁꯤꯜꯂꯣ ꯇꯟꯖꯥꯗꯨꯗ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯔꯥꯖꯒ ꯑꯟꯖꯂꯤꯒꯗꯨ ꯀꯨꯝꯊꯔꯛꯏ ꯁꯅꯥꯇꯣꯝꯕꯅ ꯅꯪ ꯗꯥꯔꯥꯁ ꯍꯣꯏꯗꯤ ꯏꯍꯧꯕ ꯌꯧꯔꯛꯑꯦꯅꯦ ꯆꯦ ꯆꯧꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯂꯣꯏꯁꯤꯜꯂꯣꯍꯦ ꯅꯪꯒꯤ ꯋꯥꯏ ꯇꯩꯕꯗꯣ ꯊꯣꯏꯕꯤꯁꯨ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯁꯅꯥꯇꯣꯝꯕ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯔꯥꯖꯕꯨ ꯑꯣꯛꯂꯤ ꯀꯩꯅꯣ ꯌꯥꯝ ꯉꯜꯂꯤꯗ ꯑꯟꯖꯂꯤꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯅ ꯐꯔꯦꯗ ꯉꯁꯤꯗꯤ ꯆꯦꯆꯧꯒꯤ ꯑꯃ ꯉꯥ ꯇꯣꯏꯍꯟꯗꯅ ꯊꯣꯡꯕꯤꯗꯣ ꯀꯣ ꯍꯣꯏꯅꯦ ꯉꯥꯗ ꯅꯠꯇꯤꯌꯦ ꯑꯇꯩꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯣꯏꯅꯤ ꯏꯃꯥ ꯍꯣꯏꯗꯤ ꯀꯤꯆꯟꯗ ꯊꯣꯏꯕꯤꯗꯤ ꯏꯔꯨꯖꯔꯝꯈꯤꯅꯤꯌꯦ ꯑꯟꯖꯂꯤꯅ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯄꯣꯠꯁꯤꯡꯗꯨ ꯄꯨꯁꯤꯟꯃꯤꯟꯅꯔꯛꯑꯣ ꯁꯅꯥꯇꯣꯝꯕꯅ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯔꯥꯖꯅ ꯉꯥꯡ ꯂꯩꯔꯅꯣ ꯁꯤ ꯄꯨꯁꯤꯜꯂꯛꯑꯣꯀꯣ ꯌꯥꯝꯗꯕꯅꯤ ꯑꯉꯥꯡꯒꯤꯅꯦꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯦ ꯁꯅꯥꯇꯣꯝꯕꯅ ꯂꯩꯈ꯭ꯔꯦ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤꯗꯤ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯗꯃꯛꯇꯗ ꯑꯩꯒꯤꯗꯤ ꯑꯝꯇ ꯂꯩꯔꯛꯇꯦꯅꯦ ꯌꯣꯡꯖꯥꯎ ꯈꯪꯉꯦ ꯅꯪꯒꯤ ꯅꯒꯨꯟꯗꯣ ꯑꯉꯥꯡꯒꯤ ꯂꯩꯕꯗ ꯅꯪꯒꯤꯁꯨ ꯌꯥꯎꯔꯤꯗꯨꯅꯦ ꯏꯁ ꯄꯥꯎꯁꯦ ꯂꯤꯛ ꯑꯣꯏꯔꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯅ ꯀꯩꯅꯣ ꯕꯣꯛꯁꯤꯕꯣ ꯆꯟꯕꯤꯒꯤꯅꯦ ꯊꯣꯏꯕꯤꯒꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯕꯤꯔꯛꯄꯅꯦ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅꯕꯅ ꯀꯩꯗꯧ ꯂꯩꯔꯛꯏꯅꯣ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯕꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅꯗꯤ ꯄꯤꯕ ꯌꯥꯗ꯭ꯔꯣ ꯐꯔꯦꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯟꯖꯂꯤꯒ ꯊꯣꯏꯕꯤꯒ ꯃꯦꯝꯆꯧꯕꯤꯒꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯔꯥꯖꯒ ꯁꯅꯥꯇꯣꯝꯕꯒꯅ ꯉꯥ ꯁꯦꯝꯖꯤꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯏ ꯃꯅꯦ ꯁꯈꯤꯁꯨ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯊꯨꯡꯂꯔꯦ ꯆꯟꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯗꯈꯤꯅꯥ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯁꯅꯥꯇꯣꯝꯕꯅ ꯐꯝꯃꯣ ꯏꯅꯦ ꯌꯦꯠꯂꯣꯝꯗ ꯐꯝꯕꯤꯔꯣ ꯅꯥꯎꯇꯣꯟ ꯅꯪꯒ ꯑꯕꯦꯝꯃꯒꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯣ ꯆꯟꯕꯤ ꯆꯦꯆꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩ ꯗꯈꯤꯅꯥ ꯇꯧꯔꯛꯑꯒꯦ ꯑꯟꯖꯂꯤꯅ ꯍꯩꯃꯥ ꯑꯩꯒꯤꯁꯨ ꯌꯥꯎꯗꯣꯏꯔꯣ ꯐꯝꯗꯣꯛꯀꯦꯗꯦꯍꯦ ꯁꯅꯥꯇꯣꯝꯕꯅ ꯏꯅꯦ ꯂꯩꯕ ꯂꯩꯇꯕ ꯑꯉꯝꯕ ꯈꯔ ꯇꯧꯔꯕꯅꯤ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯕꯤꯅꯨꯀꯣ ꯉꯝꯃꯀꯥꯟꯗ ꯆꯥꯎꯅ ꯑꯃꯨꯛ ꯇꯧꯒꯦ ꯁꯈꯤꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯌꯥꯁꯤꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯐꯪꯉꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯗꯈꯤꯅꯥꯒꯤꯗꯃꯛꯇ ꯍꯤꯜꯗꯥꯅꯒꯗꯕꯗꯣ ꯅꯠꯇꯦ ꯏꯌꯥꯁꯤꯗꯤ ꯐꯃꯟꯈ꯭ꯔꯦ ꯍꯧꯒꯠꯂꯣ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯑꯣꯏꯔꯣꯀꯣ ꯑꯁꯨꯝꯅ ꯃꯊꯪ ꯗꯈꯤꯅꯥ ꯇꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝꯗꯨ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯔꯥꯖꯅ ꯇꯍꯥꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯆꯤ ꯂꯦꯡꯈꯤꯅꯣ ꯊꯣꯏꯕꯤ ꯀꯗꯥꯏꯅꯣ ꯑꯗꯨꯒ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯣ ꯑꯩꯗꯤ ꯀꯩꯒꯤ ꯐꯝꯃꯣꯍꯦ ꯀꯔꯤꯅꯣ ꯊꯣꯏꯕꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯦ ꯔꯥꯖꯅ ꯂꯩꯕ ꯂꯩꯇꯕ ꯑꯩꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯉꯁꯤ ꯄꯨꯜꯂꯤꯀꯥꯟꯁꯤꯗ ꯉꯝꯖꯕ ꯈꯔꯗꯪ ꯏꯅꯦ ꯍꯣꯏ ꯑꯉꯥꯡ ꯍꯣꯏ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯗꯅ ꯈꯨꯗꯣꯜꯄꯣꯠ ꯈꯔꯗꯪ ꯇꯝꯖꯒꯦ ꯌꯥꯝꯗꯦ ꯍꯥꯏꯕꯤꯅꯨꯀꯣ ꯗꯈꯤꯅꯥꯁꯤꯡꯗꯨ ꯃꯊꯪ ꯇꯧꯔꯛꯏ ꯑꯀꯣꯟꯕꯗ ꯆꯟꯕꯤꯒ ꯊꯣꯏꯕꯤꯒꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯏꯆꯟꯒꯤꯁꯨ ꯅꯕꯨꯡꯅ ꯐꯨꯔꯤꯠ ꯑꯃꯃꯝ ꯂꯩꯔꯛꯄꯅꯦ ꯁꯦ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯤꯌꯦ ꯁꯦ ꯆꯟꯕꯤ ꯅꯪꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯤ ꯅꯪꯒꯤꯅ ꯁꯦ ꯑꯗꯣ ꯈꯨꯔꯨꯝꯃꯔꯣꯏꯀꯣ ꯅꯣꯏ ꯑꯅꯤꯗꯗꯤ ꯇꯧꯍꯩꯗꯦꯕ ꯆꯟꯕꯤꯅ ꯑꯁꯨꯛ ꯐꯖꯩ ꯁꯤꯕꯨ ꯑꯩꯗꯤ ꯄꯥꯝꯖꯔꯦ ꯊꯣꯏꯕꯤꯗꯤ ꯄꯩꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯆꯟ ꯀꯥꯏꯅ ꯂꯣꯏ ꯆꯥꯏꯅꯤ ꯉꯁꯤ ꯅꯨꯡꯁꯤꯁꯨ ꯍꯥꯏꯕꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯤꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯗꯈꯤꯅꯥꯒ ꯄꯤꯔꯛꯇꯅ ꯅꯠꯇꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯑꯣꯏꯔꯁꯨ ꯄꯤꯔꯛꯎꯗꯅ ꯉꯁꯤ ꯃꯆꯤꯟ ꯃꯧꯄꯥ ꯄꯤꯅꯒꯗꯕ ꯅꯨꯃꯤꯠꯁꯤꯗ ꯄꯤꯔꯛꯏꯅꯦꯕ ꯅꯨꯡꯁꯤꯗꯦꯍꯦ ꯑꯋꯣꯏꯕ ꯊꯣꯏꯕꯤꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯕꯗꯨ ꯆꯟꯕꯤꯁꯨ ꯇꯥꯍꯧꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯁꯣꯝꯗ ꯊꯣꯏꯕꯤ ꯍꯤ ꯀꯥꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯆꯟꯕꯤꯅ ꯅꯣꯛꯃꯤ ꯌꯦꯡꯉꯛꯄꯗꯨꯗ ꯊꯣꯏꯕꯤ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯞꯅ
ꯆꯟꯕꯤꯁꯨ ꯅꯣꯛꯃꯤ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨ ꯈꯪꯕꯅ ꯃꯥꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯃꯌꯥꯝꯗꯤ ꯑꯉꯛꯄ ꯐꯥꯎꯏ ꯁꯅꯥꯇꯣꯝꯕꯅ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯃꯣ ꯁꯅꯥꯇꯣꯝꯕꯅ ꯆꯟꯕꯤ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯆꯟꯕꯤꯅ ꯇꯥꯃꯣ ꯗꯈꯤꯅꯥꯒꯤ ꯄꯩꯁꯥ ꯌꯥꯝꯗꯦ ꯑꯩꯅ ꯍꯦꯜꯂꯦꯅ ꯁꯥꯎꯔꯤꯅꯦ ꯊꯣꯏꯕꯤꯗꯨ ꯆꯟꯕꯤꯗ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯌꯦꯡꯉꯛꯏ ꯁꯅꯥꯇꯣꯝꯕꯅ ꯏꯍꯦ ꯑꯗꯨꯒꯤꯔꯣ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯑꯗꯨꯕꯣ ꯁꯦꯁꯦ 500ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯑꯩ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯆꯟꯕꯤꯅ ꯀꯔꯟ ꯇꯥꯔꯤꯅꯤ ꯑꯩ ꯍꯩ ꯃꯍꯤ ꯄꯨꯔꯛꯀꯦ ꯊꯛꯅꯕ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯛ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯛꯄ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯟꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯃꯅꯦ ꯁꯛꯀꯤꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯍꯟꯈ꯭ꯔꯦ ꯆꯟꯕꯤꯁꯨ ꯔꯥꯖꯁꯨ ꯍꯟꯅꯕ ꯊꯣꯔꯛꯏ ꯔꯥꯖꯅ ꯆꯟꯕꯤ ꯅꯪꯅ ꯀꯃꯥꯏ ꯇꯧꯕ ꯆꯟꯕꯤꯅ ꯗꯥꯔꯥꯁ ꯉꯁꯥꯏ ꯕꯕꯥꯅ ꯂꯥꯛꯀꯦꯗꯤ ꯍꯥꯏꯔꯝꯕꯅꯦ ꯁꯅꯥꯇꯣꯝꯕꯅ ꯅꯪ ꯑꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣꯗꯅ ꯔꯥꯖꯅ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯁꯤ ꯆꯟꯕꯤꯅ ꯍꯣꯏ ꯊꯣꯏꯕꯤ ꯀꯩꯅꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯆꯟꯕꯤꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯆꯟꯕꯤꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯦꯝ ꯀꯣꯝꯂꯥ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯄꯨꯔꯛꯑꯣ ꯑꯥꯗ ꯆꯥꯅꯕ ꯃꯤꯛꯆꯔ ꯑꯃ ꯑꯩꯅ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯄꯨꯔꯛꯎꯀꯣ ꯊꯣꯏꯕꯤꯅ ꯍꯣꯏꯍꯦ ꯀꯩꯅꯣ ꯅꯪꯅ ꯄꯨꯔꯛꯏꯗꯣ ꯏꯕꯥꯅꯤꯒꯤ ꯑꯗꯨꯝ ꯑꯣꯏꯔꯗꯧꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯟꯕꯤꯅ ꯑꯗꯨꯒꯅꯦ ꯌꯨꯕꯤ ꯑꯀꯪꯕꯗꯣ ꯑꯗꯨꯒ ꯄꯨꯔꯛꯑꯣ ꯏꯁ ꯀꯔꯤ ꯍꯥꯎꯗꯅ ꯋꯥꯏ ꯁꯥꯏꯕ ꯍꯦꯛ ꯃꯥꯟꯈꯩ ꯑꯩꯗꯤ ꯍꯥꯎꯕꯤ ꯄꯨꯔꯛꯎꯀꯣ ꯔꯥꯖꯅ ꯏꯃꯥ ꯏꯄꯦꯝꯃ ꯋꯥꯔꯤꯒꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣꯗ ꯊꯣꯏꯕꯤꯅ ꯍꯣꯏ ꯄꯨꯔꯛꯀꯦ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣꯀꯣ ꯆꯟꯕꯤꯅ ꯍꯣꯏ ꯇꯥꯃꯣ ꯆꯠꯂꯦ ꯃꯃꯥ ꯆꯠꯂꯒꯦ ꯁꯅꯥꯇꯣꯝꯕꯒ ꯃꯦꯝꯆꯧꯕꯤꯒ ꯄꯨꯂꯞꯅ ꯆꯠꯂꯣ ꯔꯥꯖꯅ ꯆꯠꯂꯦꯀꯣ ꯕꯥꯏ ꯏꯃꯥ ꯊꯣꯏꯕꯤ ꯅꯪ ꯍꯌꯦꯡꯗꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯊꯣꯏꯕꯤꯅ ꯍꯣꯏ ꯑꯃꯨꯛꯁꯨ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯈꯪꯂꯤꯕ ꯍꯅꯨꯕꯅ ꯆꯩꯔꯥꯎꯕꯗ ꯈꯨꯗꯩ ꯄꯤꯒꯦꯕ ꯍꯦꯔꯥ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯐꯨꯔꯤꯠ ꯄꯤꯕ ꯈꯪꯂꯤꯕ ꯅꯪ ꯑꯟꯖꯂꯤꯅ ꯁꯅꯥꯇꯣꯝꯕ ꯆꯠꯂꯦꯀꯣ ꯏꯃꯥ ꯆꯠꯂꯒꯦ ꯊꯣꯏꯕꯤ ꯆꯠꯂꯦꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ ꯊꯣꯏꯕꯤꯅ ꯍꯣꯏ ꯆꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕ ꯊꯣꯏꯕꯤ ꯃꯦꯝꯆꯧꯕꯤꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯉꯛꯏ ꯃꯦꯝꯆꯧꯕꯤꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯤꯡꯉꯣꯜ ꯂꯥꯛꯄꯗꯨ ꯆꯪꯉꯨꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯒ ꯊꯣꯏꯕꯤꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯈꯨꯗꯩꯁꯦ ꯀꯌꯥꯃꯨꯛꯀ ꯄꯤꯒꯦ ꯀꯩꯒꯤꯅꯣ ꯁꯨꯝ ꯍꯪꯕꯅꯦꯕ ꯀꯌꯥꯃꯨꯛꯀ ꯄꯤꯒꯦꯕ ꯈꯪꯗꯦ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯅꯦ ꯏꯁ ꯇꯥꯃꯣꯅ ꯍꯦꯛ ꯁꯦꯠꯄꯗꯨꯗ ꯍꯪꯉꯤꯅꯤ ꯀꯩꯅꯣ ꯁꯦꯠꯄꯩ ꯋꯥꯅꯤ ꯑꯩꯅ ꯂꯩꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯏꯅꯦ ꯍꯣꯏ ꯑꯥꯗꯒꯤ ꯑꯋꯥꯡꯒꯤ ꯏꯅꯦ ꯍꯣꯏ ꯕꯤꯖ꯭ꯌꯥ ꯍꯣꯏꯅ ꯆꯩꯔꯥꯎꯕꯗ ꯊꯤꯜꯂꯛꯄꯒꯤ ꯂꯩꯕꯗꯨꯗ ꯁꯦꯠꯄꯅꯦ ꯑꯗꯨꯏꯁꯨ ꯃꯃꯜꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯇꯥꯃꯣꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦ ꯉꯝꯅꯕ ꯌꯦꯠꯂꯦ ꯋꯥꯅꯤ ꯀꯤꯟꯁꯤꯅꯅꯦꯀꯣ ꯅꯪ ꯁꯣꯏꯗꯣꯏ ꯅꯪ 500 ꯌꯧꯔꯝꯃꯣꯏꯗ ꯀꯩꯁꯨ ꯉꯥꯏꯈꯣ ꯅꯪꯅ ꯈꯨꯗꯩ ꯃꯃꯜ ꯊꯤꯒꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯁꯦꯠꯅꯤꯡꯉꯁꯨꯅꯦ ꯎꯄꯨꯗ ꯌꯥꯝ ꯂꯩꯕꯅꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯦꯔꯥ ꯇꯥꯃꯣ ꯅꯥꯞ ꯆꯥꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯈꯨꯗꯩ ꯃꯃꯜ ꯍꯪꯉꯤꯁꯦ ꯑꯁ ꯃꯤꯉꯣꯟꯗ ꯄꯤꯅꯕꯅꯦ ꯀꯅꯥꯗ ꯗꯥꯔꯥꯁꯇ ꯈꯨꯗꯩꯗꯤ ꯀꯩꯒꯤ ꯌꯥꯔꯣꯏ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯂꯩꯕꯤꯔꯛꯑꯒ ꯅꯪꯅ ꯈꯨꯗꯩ ꯄꯤꯅꯤ ꯀꯥꯏꯅ ꯆꯠꯂꯣ ꯑꯥꯗ ꯇꯥꯃꯣꯁꯦ ꯃꯦꯟ ꯃꯥꯟ ꯇꯥꯗꯈꯩ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯀꯩꯅꯣ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯅꯤꯡꯊꯧꯀꯥꯕꯅꯦ ꯑꯗꯨ ꯅꯠꯇꯕ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯒꯦꯠꯇ꯭ꯔꯁꯦ ꯀꯩꯅꯣ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯆꯟ ꯃꯆꯦꯁꯤꯡꯕꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯕꯗꯨꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯃꯆꯟꯅꯨꯄꯤꯔꯣ ꯀꯩꯅꯣ ꯃꯤꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯍꯦ ꯑꯩꯁꯦ ꯗꯥꯔꯥꯁꯀꯤ ꯃꯆꯟꯅꯨꯄꯤꯔꯣ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯑꯗ ꯃꯥꯁꯨ ꯑꯩꯒ ꯇꯤꯟꯅꯔꯕꯅꯤꯅ ꯃꯆꯟꯗꯧꯅ ꯈꯜꯂꯝꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯃꯆꯟꯅꯨꯄꯤꯗꯧꯅ ꯈꯟꯕꯁꯦ
ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯑꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕ꯭ꯔꯕ? ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ. ꯃꯤ ꯆꯪꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯒꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯖꯤꯟꯂꯣꯝꯗ ꯆꯦꯞꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ. ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ. ꯍꯌꯨꯝ ꯃꯥꯏ ꯊꯥꯕꯒꯤ ꯂꯦꯚꯦꯜꯁꯤ 99.99% ꯌꯧꯔꯦꯗꯅ. ꯃꯕꯨꯡ ꯑꯩꯉꯣꯟꯗꯕꯨ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯅꯦ. ꯍꯔꯦ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯇꯥꯃꯣ? ꯍꯥꯏꯗꯦ. ꯑꯗꯨꯅꯤ. ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯉꯁꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯗꯈꯤꯅꯥ ꯇꯧꯔꯝꯃꯤꯁꯦ? ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ. ꯑꯗꯣ ꯑꯩ ꯍꯥꯏꯔꯔꯣꯏ. ꯑꯩꯁꯨ ꯆꯩꯔꯥꯎꯕꯗ ꯃꯥꯒꯤ ꯈꯨꯗꯩ ꯊꯤꯜꯂꯅꯤ. ꯁꯅꯥꯇꯣꯝꯕ ꯂꯋꯥꯏ ꯄꯥꯏꯔꯒ ꯈꯥꯡꯉꯤ. ꯈꯪꯅꯤꯕ ꯕꯣꯝꯒꯤ ꯂꯃꯟ ꯕꯣꯝꯅ, ꯈꯨꯗꯣꯜꯒꯤ ꯂꯃꯟ ꯈꯨꯗꯣꯜꯅ ꯁꯤꯡꯅꯤ. ꯇꯥꯃꯣ ꯈꯨꯗꯩ ꯂꯩꯕ ꯆꯠꯃꯤꯟꯅꯁꯤꯀꯣ ꯀꯣꯕ? ꯍꯣꯏ ꯂꯩꯁꯤ. ꯁꯅꯥꯇꯣꯝꯕ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯁꯣꯜꯂꯤ. ꯄꯦꯜꯂꯕꯅꯤꯗ ꯇꯧꯔꯤꯁꯦ ꯑꯩꯗꯤꯕꯀꯣ. ꯍꯣꯏꯗ ꯆꯨꯝꯃꯤ ꯆꯟꯅ ꯍꯥꯏꯕ. ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯕꯨ ꯆꯥꯛꯀꯧꯕꯗ ꯗꯈꯤꯅꯥ ꯇꯧꯅꯕ꯭ꯔꯕ? ꯑꯗꯨꯅꯦꯕ ꯇꯥꯃꯣ ꯒꯨꯠ ꯍꯥꯏꯁꯤꯅꯤ. ꯌꯥꯔꯦ ꯑꯝꯇ ꯆꯪꯉꯣꯆꯣ. ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯣ. ꯉꯁꯥꯏꯈꯩ ꯂꯥꯡꯉꯦꯗꯅ. ꯍꯧꯖꯤꯛꯇꯤ ꯅꯊꯧꯗ ꯅꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯔꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯔꯥꯁ ꯄꯨꯡ 1 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯏꯕꯤ ꯍꯣꯏꯗ ꯌꯧꯔꯛꯂꯦ. ꯊꯣꯏꯕꯤꯁꯨ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯔꯥꯁ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯛꯀꯦꯗꯅ ꯍꯔꯥꯎ ꯀꯧꯕꯗꯨꯗꯤ ꯇꯧꯔꯝꯗꯦ. ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ. ꯔꯥꯁꯅ ꯊꯣꯏꯕꯤ ꯐꯤ ꯂꯧꯁꯤꯜꯂꯤꯔꯣ? ꯊꯣꯏꯕꯤ ꯈꯨꯃꯛꯇꯦ. ꯁꯥꯎꯔꯤꯕ ꯀꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ. ꯔꯥꯁꯅ ꯀꯧꯔꯛꯄꯗꯨꯗ ꯐꯤꯒꯗꯨ ꯐꯗ꯭ꯔꯪ ꯀꯜꯂꯒ ꯊꯨꯞꯆꯤꯜꯂꯤ. ꯔꯥꯁꯅ ꯍꯩꯃꯥ ꯂꯩꯁꯥꯕꯤꯁꯦ ꯃꯅꯥ ꯄꯪꯉ ꯕꯣꯏꯔꯦꯗꯣ. ꯃꯤꯅ ꯀꯧꯕꯒ ꯈꯨꯝꯗ꯭ꯔꯤꯁꯦ. ꯍꯣ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯃꯅꯥ ꯄꯪꯉꯦ. ꯊꯣꯏꯕꯤꯁꯨ ꯔꯥꯁꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯤꯗꯨ ꯄꯨꯂꯞꯅ ꯄꯥꯂꯪꯈꯣꯛꯇꯨꯗ ꯌꯥꯟꯁꯤꯜꯂꯝꯃꯒ ꯔꯥꯁꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ. ꯊꯣꯏꯕꯤꯅ ꯗꯥꯔꯥꯁ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ. ꯑꯩ ꯈꯠꯅꯕ ꯄꯥꯝꯗꯦ. ꯑꯩꯅ ꯀꯥꯏꯗ ꯍꯧꯔꯤꯕ? ꯃꯥꯅ ꯈꯨꯝꯒꯦ ꯈꯨꯝꯗ꯭ꯔꯒ. ꯃꯤ ꯐꯤ ꯂꯧꯁꯤꯜꯂꯤꯁꯤ ꯈꯪꯉꯃꯛꯇꯗ ꯐꯤ ꯂꯧꯁꯤꯜꯂꯤꯔꯣ ꯍꯥꯏꯗꯣ ꯈꯠꯅꯕ ꯍꯧꯔꯤꯅꯦ. ꯑꯗꯒꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯉꯤ ꯈꯪꯉꯃꯛꯇꯗ ꯆꯥꯛ ꯊꯣꯡꯉꯤꯔꯣꯒꯨꯝꯕ. ꯑꯩ ꯏ ꯌꯥꯝ ꯀꯥꯏ ꯍꯥꯏꯁꯤꯅꯤꯀꯣ. ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯕꯣ? ꯊꯣꯏꯕꯤ ꯍꯨꯠ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯐꯤꯒꯗꯨ ꯂꯧꯁꯤꯟꯕ ꯍꯧꯈ꯭ꯔꯦ. ꯔꯥꯁꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ. ꯔꯥꯁꯅ ꯊꯣꯏꯕꯤ ꯈꯨꯝꯗꯤꯌꯦ. ꯊꯣꯏꯕꯤ ꯀꯩꯅꯣꯍꯦ ꯅꯥ ꯄꯪꯗꯦ ꯑꯩ. ꯑꯗꯨꯗꯤ ꯂꯣꯟ ꯊꯣꯛꯇꯕꯩꯔꯥ ꯈꯨꯝꯃꯛꯇ꯭ꯔꯤꯗꯣ? ꯈꯨꯝꯅꯤꯡꯗꯕꯒꯤ. ꯀꯩꯒꯤ? ꯃꯔꯝ ꯂꯩꯇꯦ. ꯀꯩꯅꯣꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯦ? ꯀꯩꯝ ꯇꯧꯗꯦ. ꯀꯩꯅꯣꯝ ꯇꯧꯏ. ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤ. ꯀꯩꯁꯨꯝ ꯇꯧꯗꯦ. ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯝꯃꯨꯔꯣ. ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯑꯕꯅꯦ. ꯂꯣꯏꯁꯤꯜꯂꯤꯔꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ. ꯂꯣꯏꯁꯤꯟꯅꯕꯅꯦ ꯐꯤ ꯂꯧꯁꯤꯜꯂꯤꯁꯤ. ꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ. ꯔꯥꯁꯁꯨ ꯊꯣꯏꯕꯤꯅ ꯆꯪꯈꯤꯕꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ. ꯀꯩꯅꯣ ꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏ ꯒꯣꯛꯅꯔꯖꯥꯠꯂꯣ? ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦꯁꯦ. ꯔꯥꯁꯁꯨ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ. ꯁꯅꯥꯇꯣꯝꯕꯅ ꯚꯥꯏ ꯂꯥꯛꯑꯕꯣ? ꯑꯧ ꯂꯥꯛꯑꯦ ꯚꯥꯏ. ꯊꯣꯏꯕꯤꯁꯨ ꯐꯤ ꯂꯣꯏꯁꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ. ꯑꯩꯁꯨ ꯐꯨꯔꯤꯠ ꯑꯃ ꯍꯣꯡꯉꯒ ꯂꯣꯏꯔꯦ. ꯉꯥꯏꯍꯥꯛ ꯐꯝꯃꯨꯀꯣ. ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯣ. ꯌꯥꯔꯅꯤ. ꯁꯤꯗ ꯁꯨꯝ ꯐꯝꯃꯒꯦ. ꯑꯗꯨꯗꯤ ꯑꯩ ꯐꯤ ꯑꯝꯇ ꯐꯠ ꯍꯣꯡꯉꯨꯈꯤꯒꯦ. ꯁꯅꯥꯇꯣꯝꯕꯁꯨ ꯆꯪꯈ꯭ꯔꯦ. ꯔꯥꯁꯇꯤ ꯎꯪꯗꯨꯅ ꯐꯝꯂꯤ. ꯊꯣꯏꯕꯤꯅ ꯉꯁꯤ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡꯗꯨ ꯀꯔꯤꯅꯣ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯁꯨ ꯁꯅꯥꯇꯣꯝꯕꯁꯨ ꯊꯣꯔꯛꯂꯦ. ꯁꯅꯥꯇꯣꯝꯕꯅ ꯚꯥꯏ ꯆꯠꯂꯁꯤꯔꯣ? ꯀꯩꯗꯧꯔꯒꯦ? ꯔꯥꯁ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ. ꯔꯥꯁꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯁꯅꯥꯇꯣꯝꯕꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯥꯎ ꯚꯥꯏ ꯂꯣꯏꯔꯕꯣ? ꯆꯠꯂꯁꯤꯔꯥ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ. ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ. ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ. ꯔꯥꯁꯀꯤ ꯃꯑꯣꯡꯗꯨꯗ ꯁꯅꯥꯇꯣꯝꯕꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯆꯟ ꯊꯣꯏꯕꯤꯗꯁꯨ ꯌꯦꯡꯂꯛꯏ.
ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯅ ꯌꯦꯡꯂꯛꯄꯗꯨꯗ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯑꯗꯨ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ ꯆꯠꯁꯤꯜꯂꯛꯑꯣ, ꯄꯣꯠ ꯆꯩ ꯑꯀꯥꯎꯕ ꯂꯩꯇ꯭ꯔꯦꯀꯣ? ꯏꯃꯥꯗꯤ ꯈꯨꯔꯨꯝꯃꯕꯣ? ꯈꯨꯔꯨꯝꯃꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯑꯗꯨꯗꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯔꯥꯖꯇ ꯎꯡꯉꯤꯕꯗꯨ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯔꯥꯖꯅ ꯎꯡꯕꯒꯤ ꯃꯔꯝ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯈꯟꯖꯤꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤ ꯅꯨꯡꯒꯤ ꯉꯥꯡꯖꯔꯨꯕꯅꯣ ꯍꯥꯏꯗꯨ ꯌꯧꯔꯦ꯫ ꯃꯥꯅ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯌꯧꯔꯗꯨꯅ ꯊꯣꯏꯕꯤꯁꯨ ꯆꯪꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯅ ꯍꯣꯏ, ꯑꯗꯣ ꯇꯥꯃꯣ ꯃꯃꯥꯗꯣ ꯃꯥꯒꯤ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯗꯣ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯩꯅ ꯊꯣꯔꯛꯄꯗ ꯀꯞꯀꯦ ꯇꯧꯍꯧꯕꯅꯦ꯫ ꯇꯥꯃꯣꯅ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯁꯅꯥꯇꯣꯝꯕꯅ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯇꯥꯃꯣ ꯂꯩꯔꯤꯁꯤꯗꯤ꯫ ꯊꯣꯏꯕꯤ ꯑꯃꯨꯛ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯖꯇꯤ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯔꯥꯖ, ꯍꯥ ꯀꯩꯗꯧꯔꯦ? ꯑꯩ ꯂꯩꯍꯧꯔꯒꯦ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ? ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯗꯥꯔꯥꯖ ꯁꯥꯎꯔꯅꯣꯕ꯫ ꯑꯩ ꯁꯥꯎꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯃꯪꯒꯅꯣ꯫ ꯗꯥꯔꯥꯖ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ, ꯐꯠꯇꯦꯁꯦ꯫ ꯍꯣꯏ ꯃꯪꯉꯔꯣꯏ, ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎꯀꯣ꯫ ꯄꯥꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯇꯥꯃꯣ ꯑꯩ ꯆꯪꯉꯦ꯫ ꯊꯣꯏꯕꯤꯁꯨ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯦ꯫ ꯔꯥꯖꯀ ꯁꯅꯥꯇꯣꯝꯕꯒꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯉꯁꯤ ꯕꯣꯔꯗꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯈꯟꯅꯅ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯧꯔꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯉꯁꯤ ꯔꯤꯄꯣꯔꯠ ꯇꯧꯗꯕ ꯃꯤ ꯌꯥꯎꯔꯤꯕ? ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯅ ꯁꯔ ꯕꯣꯏꯁꯀꯤꯗꯤ ꯂꯣꯏꯅ ꯌꯧꯔꯛꯏ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯒꯔꯜꯁ ꯔꯣꯝꯒꯤꯗꯤ? ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯅ ꯂꯣꯏꯅ ꯌꯧꯔꯛꯂꯦ ꯁꯔ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯣꯀꯦ ꯗꯦꯟ, ꯃꯤ ꯁꯨꯔꯕꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯈꯣꯏꯒꯤ ꯄ꯭ꯔꯤ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯕ ꯑꯣꯖꯥ ꯑꯅꯤꯃꯨꯛ ꯁꯕꯖꯦꯛ ꯑꯅꯤꯃꯨꯛꯀꯤ ꯀꯧꯒꯦꯅ ꯈꯜꯂꯤ꯫ ꯗꯦ ꯁ꯭ꯀꯣꯂꯔꯗ ꯀꯧꯔꯤꯕꯁꯤꯡꯗꯨ ꯅꯠꯇꯦ ꯁꯤꯗꯤ, ꯅꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯕ ꯀ꯭ꯂꯥꯁꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯤꯇꯪ ꯑꯦꯇꯦꯟꯇꯤꯞ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨ꯫ ꯚꯥꯞ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝꯗꯨ ꯑꯃꯨꯛꯇꯗ ꯌꯦꯁ ꯁꯔ꯫ ꯒꯨꯗ, ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯁꯕꯖꯦꯛ ꯂꯩꯔꯁꯨ ꯍꯥꯏꯔꯛꯎ꯫ ꯊꯣꯏꯕꯤ ꯅꯪꯅ ꯄꯥꯝꯕ ꯁꯤꯃ ꯗꯔꯀꯥꯔ ꯂꯩꯅꯤ ꯍꯥꯏꯕ ꯁꯕꯖꯦꯛ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯔꯛꯎꯀꯣ꯫ ꯊꯣꯏꯕꯤꯅ ꯍꯣꯏ ꯁꯔ, ꯅꯈꯣꯏ ꯂꯣꯏꯅꯃꯛꯀꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛꯇ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯔꯛꯎ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯥꯗꯒꯤ ꯃꯔꯤ ꯊꯣꯔꯛꯂꯦ꯫ ꯊꯣꯏꯕꯤꯒ ꯆꯟꯕꯤꯒꯁꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯊꯣꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤ ꯂꯤꯁꯤꯜꯂꯛꯈꯤꯕꯅꯣ꯫ ꯊꯣꯏꯕꯤꯒ ꯆꯟꯕꯤꯒꯒꯤ ꯅꯥꯀꯜꯗ ꯍꯦꯛꯇ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯕꯤꯔꯖꯤꯠꯅ ꯍꯌꯦꯡ ꯄꯨꯡ 4 ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯄꯤꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯍꯦꯟꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒ ꯆꯟꯕꯤꯒꯗꯨ ꯉꯛꯅ ꯌꯦꯡꯅꯍꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡ 10 ꯇꯥꯔꯗꯨꯅ ꯇꯨꯝꯅꯅꯕ ꯃꯥꯒꯤ ꯕꯦꯗꯔꯨꯝꯗ ꯀꯥꯈꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯐꯝꯁꯤꯡꯗꯨ ꯊꯥꯅꯔꯝꯃꯤ꯫ ꯐꯝ ꯊꯥꯅ ꯆꯟꯕꯤꯒ ꯊꯣꯏꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯟꯕꯤꯅ ꯊꯣꯏꯕꯤ, ꯕꯤꯔꯖꯤꯠꯇꯣ ꯉꯥꯎꯔꯖꯥꯠꯂꯣ? ꯀꯩꯅꯣꯕ ꯃꯥ ꯇꯧꯏꯗꯨꯕꯨ? ꯊꯣꯏꯕꯤ ꯈꯨꯝꯗꯦ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯇꯧꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ? ꯊꯣꯏꯕꯤ ꯐꯝ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯋꯥꯗꯤ ꯉꯥꯡꯗꯦ,
ꯆꯟꯕꯤꯗꯨ ꯊꯣꯏꯕꯤꯗ ꯇꯤꯡꯉꯛ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯉꯛꯏ꯫ ꯊꯣꯏꯕꯤꯗꯨ ꯃꯈꯨꯠꯇ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯤꯅ "ꯑꯩꯅ ꯍꯥꯏꯗꯧꯗꯣ ꯁꯤꯗ ꯌꯥꯎꯔꯕꯅꯦ, ꯄꯥꯎꯋꯣ, ꯀꯃꯥꯏ ꯇꯧꯒꯦ ꯌꯦꯡꯉꯨꯁꯦ." ꯆꯟꯕꯤꯁꯨ ꯅꯣꯠꯕꯨꯛꯇꯨ ꯐꯥꯛꯗꯣꯛꯇꯨꯅ ꯄꯥꯏ꯫ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫